Lona Thinkraba Lalholo Kcp-Mc Progressive na Sangai Festival boycott tawbaga loinana ngasi kaukiba pung kungamari gi general strike na status gi mahusha gi punsi yauna sanmilonda chauna akaiba piri. Banasina maram oiduna khwairamban kaithal yauna Imphal gi maruoiba kaithal singda platform famna khide pharmacy amadi dukan macha macha khara natana lalon itikki thabak thauram leple. Imphal gi maruoiba lambi singda lanai gari natana passenger service tawba gari chenakide adubu passenger service tawba gari macha marak marakta chenbadi yauri. Masigi mathakta district amaga faungnariba lambi singda gari chenadre mai sang ayamba thong lole lenga ke office singdasu employee kanarakpagi chang nemki. Panbayabadi hayengdagi hauna Sangai Festival yaningdaba fongdoktuna IDP singna mass sit-in protest chathagadawribani. Loinana kokomi nasu IDP singi khongjang asibu miyam nasu saugatpa oina laikai da sit-in protest chathabiyo haina appeal tawrakrabani.